Kanagumba misak amagi maphamda isagi aronba wari tamthokluno nangi maramduda khangningbana tattana hanglabaso nangi maramduda nungaitaba saruk yabiraklaso nungaitabagi saklon ulamlabaso thangnaba mikupta nangina thakta kaduna chatkhiba nangbu noknabada yawkiba misak ama oikibasu yai hainadaba thabakto pamjade hainazade thamoi singna takchaba mikupta khadong chaba lawkhibada kari phawrumgadoriba kari nungi hairubano khanna taksi solambasu yai phirepa magi hainadaba thawongdo hainai hainade haina miyam tinba marakta ningai sangdanaba maksu pamlakhidre ahoba amana kari ama khantrabadi khanna mipaibado phawdabadi ngamde pakhat chawbido meeting mayamna yenglakpa meeting haibasitabo onthoknasu hangoikrabani dakpham suklai leitana maral suklai leitana samasna amukpo hangoina ukrabadi chamthokpa sengdokpada iru hegluba ngamloi mayek singba ngamloi masada pakchagadauba maral ama mayamna ukhibadusu kiba phawri kizai samaski akhuba meetingse nupi leiraba nupa amaga khitang khak chumna nokminakibada phana khanba kanana uba ngamkhidraba si yongna motlaba samas ama oirabani aduna masu lale mana phirepa mabu soknu nungsidaba oidabana mahakisu aranba khongthang ama phaina thangge tawraklibani adubu khongthangsi lale su karam haidoriba tamna wa makha kuina sangthaningdabana ma hojiki oina makhoi ani khaktangna wari sanaba yadauba mafam thirakle chalo gari manung dorai sarase phirepasu handakti kaishu hairakidre mana mang tharaga gari parking lomda lakminai tamna na tonggadaba thonggadu sat hangdorakpada inga ngakpana buloiri nupidudi matam kayagi matungda urakliba ahongbasida mapumna mangakpani maram khanglabasu nupasigi athotpa saru aphaba nakan pumnamaksi urakpada mangon hingchabagum utkhiba maram chato ningsinglubada asi yawna mabu pamkhidabagi asuk khaidajaba matause matamduda machet amata uge fangkhidaboireko khalei tamna mamangda phirepana hangdorakliba thongduda kakhalakle phirepasu thingjinbiramlaga koithokna laklera kakhalakle maso gari start tawre aduga hawthodokkhibadu sanaba chatluba suruna ningkhombagi gari dagi hore ningkhombaga anido sanaba loiraga chuing thaksi haiduna lakpani aduda suruna phirepagi gari mali haina yenglubada manu hobani maithongi phibam kharadi hongduna thaukiba gari duda maning leithoktuna midengna tanabaduda ningkhomban hangi kana malino kana yengino kana no machatkiwa malida khangnaba mi ama tamogi gari manba okhrage nungaite haibagira no sum krai chatlubono na yengbani ado handak Bangalore Fashion Week program hosto nangasu khangnei hai mel show stopper do ayam oiningi aina model gi lambi da khongtharakba fana kuirabaso show stopper go oisaba phangbududi amukta phangkidre nangna pamade aingangnage mana show stopper henge tawbada Chandigarh dagini magi confident khulei du yengnaruradi nangdi khitang nope mi adu nupadudi Mr International gi title sulaukrabani ma kan thoga nangna show stopper henbadi khangna janabada priority piba takhiroidra nasana sukhra katna honno aina sungangnage chaba thakpa jak skin kamaina phasahangani na aduna chingbada routine miyam amale samdo afaba doctor amatana ninge dat kiso aduga derma giso suru ningkhombada haifet yenglaga ningkhomagi tummaga tongtak tabai isaw sawa naton site da makut khodom biduna sukoi koida nanduna thengle nangi sigi tongiba site se se lauthoga hek semdokpada nangi maithongi septo soidana lakani aduga cherong du sukhra chawri ta lauthoanse cosmetic surgery gi phawbo doctor amle aduga tanrese sel dikhra chawbane aigi sanda sigi naton gi sepse kitang se maudoine aduda nangi sa horasira kai ge hoi sel ko matam ready ai kisu kai di aduma de tawbiragine botox ka patudi nasana putok chero that 15 gi manungda aige puna changminara se delida
Yai, kaide. Somdana phire patam na wari kanna sane. Matam khrade khoi de lai sabani. Wa ma haiba matam dane. Yang su yang na hayaning di. Lai se hairaga hekta laiba. Hallage hairaga na hekta hanba. Ya bahuna deda nungaroi mado. Aini ai sidi. Nang ba yi kana oini ba. Nang na yaba do khak yaga da banati. Imong manung ni yaba nang inu pi ni yaba darka ta dabra. Ai amana yum du da khong thang ziluraga. Lanzao ma thokan ba chumde. Arai ba lanzao ma di oiroi. Malem sida thokki ba lanzao nupi hakta kini haina kinari bane. Madugi khudam piraga mayam gi ngang na fam oi baso ai ngamloi. Nang ama hekta matam khragi thamaga kai lanzao nu tamna. Nanga ega mayam ga wari tongale. Aina nangi yum da changsiluraga lairubada akhang mina wa ngangarakani. Mi ama ni dugi machin men magamlaso. Mi khutma kichin bal men ba khut pande. Aduna maram oiraga nangai marakta nangi loina bigi marakta misunderstanding ama semgat na bagi macha oirakani atai lan phamde arai bani chagluk amagi lan phamdi yamna sensitive oi adu thoktana ba aina singi haraso ai bu thaja bangam loi doribra yari khe thodo ama thoktana ba hona ubana phai thokra kanda mayok na badudi thoktringi na cheksalo bana phai khanle firipa tapna kawi tamna wayam kana ngang nagum sida aina sinba thabakta nangna wahang ama hangakta hoi haiduna yaba ngamdrisu kaigino nang boygi kana oidana nangna haiba wa khudingmak ta doriba phire po paile roi khalamale sor tapna mo holaga fare nangni adrabanina aina wanda wayam kana takselaroi tobada fu health kamari leinaba problem ama makha dana thoradi aina haiba nang yadaro yaroi tamnamdre phire pahanjinna sisu yadingdabra heli sudi thoaroina gari se mamai amuk leiro pungtra mathagi duty lei sakna kana thongdoriba duty matam gi mildi office na pi phasana pibra chabu yabra staff lunch ka chamaneda yum dai di moina piba mathel du ne hena hawkreda yum di kangsoi gumbane sida di nga tawba yin achamba salad makhal mathel ni firipa gari mamai leiraklaga hospital lomda amuk handuna thorakle tamnabu hospital gi main gate achobadada drop toromle aduga masu mamai leiduna thodoraklaga hankre phiripana chatkibaromda yenglamlaga tamna su manungda changkre thabak chatnaramdai magi thokpa loishinai adubu ngasidi suru casual dress hongdorakpaduda phiripana kaino ngasidi Saturday sunatana body massage tawruge thabak komi ngasidi phiripa matang chari khanna asum hawdore nangna tawri su chumme na khanbra suru mapure bada yenglaga kaidorage aina thagai sene nang ichapa mamande mayamna yawnai hainadana nangi su angang ama yawde yade habagi mama moi ningba khak manbo aina ainui aina kaidorage tamo aduk yamna thamoina sokadaba wahaise tamona ingonda hairiba kaigino phirepa tatu da pangthade apangba santhi chaba mi sunate singdogi singlaba phirepani nang anga du kansip oire haibadagi mama du gi kari awat pangkrage suro masadu nem tharai kokton du hulamba mi huldu su tap tharaklaga nokmi is adugi oire lupa lak am pikhrabani caretaker gi manu sel du tang piro yarani haidana tawbani adugi di tamoyai na kemta matha saruno magi awat pa khoding aina loina pigani mana wale hai khe pini kaino angang do igi sane ngawraba tamyai ba phirepa sathangzile karam busaruk tu piruriba suru latkak tawi angang da ka khrona sinaramani kapamanida sel jilba mi ama da sel pisaladi khudaki darkar oi baduda sinaki bhaibse masana tabani nangsi kai khandrino hayeng swai ngam khraga topa mama ama mukthi se haidoribra nasana responsibility pubanga moida boredi ngami haina thawang lo chumde suru phirepagi mataw yenglaga adu oirangana yumsida oina thammaga nang ai ima pabung icheti loga akhoi myam changaga pulap mingsin minarsidana sananaba mim thiraga mapamam sinse
Wa ngangnariŋe amubi changei. Asauba ima office phawdang drop tawramu. Driver laktring asidi. Yadoribra nangbo. Pire pollution ba loikre. Aw ima yani. Eron somda lao haikibani. Lakrabo. Ima na thuraga na mawai thilalage. Suruna. Eron na drop tawhalage. Tamon ima thinbiruro. Amubina. Adusu yai kaide. Ado ngai khoni he noibo. Noi na haiba nupim jadubo. Ima hoi pabung hoi gaso masak khangna halune. Karaida kamai tawraga leiribano. Seba sibina kanana tawriba. Suru matang sari khanna manimda wa hudore. Ima nupido sida thambada kei kaige. Tamo yaina topa mafam amda thamse caretaker ama nek thoga haye. Aina di sida thamba pamba. Yumsu ka bari da hangmanina sida thamaga amana magi mateng pangnaraga leiminaba phai khalle. Kei haige. Mani inakta leiradi ichadusu aina numti sanazaba phanglani. Phire pasa suruda amukha yenglamlaga ma tumina leiki. Chimba kanglakte wa sabeng ngangbasu ma hainadabani. Suruna kei khaliba haibase suruna phire pana khangde khalabasu ma khara khangum lakum tawri. Si maso araiba phire panatri. Amubisu yaningna. Sida thambi sida aikhoi miyamna senaraga loire. Mingonda sena hanbado imana su pamde. Aikhoi na uba mafamda thambasisu phai khaliko. Hoziki matamse mi amata thajaba yaba matam natre. Hayeng kanana khangba mana thokpa matoramladi magidi machasu nate. Dandini aduna aikhoi kana amatane moida thajaba yaba nate. Sales lawba loirabanina asuk waba sibuna guli ama thok sa thoga angang do kahen khrabadi soikhre thok hairaklabadine kanagi mangsabano. Phirepana Ima miwanda do hangna fatana khanba songna deda. Tama soire de khoi khaktani mangsa doba. Aduna wari amuktang phasana sanaraga yumsida thuna purakna batawse. Aidin handagi hawdokena khalambani hekta kauthokpa. Eron su yorakle makha yumyaidudagi mathaklomda lep lawlawrei. Kanano ina thindoisibo thillage tholaknaro. Ai noi ngaibda ware. Boris na solution maloiraga card ichenthori. Eron aim the tilamo. Ay gari sipuroi. Eron Boris ta haifet yenglaga. As ay ngamaroy nang thinbadi. Itay mana ma thilu haibani. Boris makhutlo na rei. Amta please. Na yumda thabak tawre kaina. Ay bu thabak yam sisinagi kain khalakanugo. Putruk thindat lamadi na sala yengnani. Suru luiraga thorakle. Arun, lao chalase. Arun su hoi hairaga thokre. Boris na lep lao lahawi. Nungai da ko. Ay ni nupi lai sabi oiramadine. Nang su harau yaramnina chandan nang. Hut lai silamnaga. Adubadi chumba. Ima asiso Boris sa bori ka intholamaga. Nupi wain po amadi. Ay su sans ka yeng horam doini. Yaure. Beauty spa dani chanaba marup ko spa room duda steam bath tawri nupi ani do nongthang sina beauty spa gi staff ni ani se thaina matamdagi hauna luna tinarakpani nongthang gi matang da suru na khangdaba leite aduga suru gi matang da so nongthang na loina khangi ani do was adum ta thok ta sin tawnabani nongthang na laibina nongonda sauraga hospital dei tokhris kai gi no suruna Ho hayeng jail da punna sangminaba talli sida bo kari kiningai legi khangde aduga sauraga prabab chetkre asukui basa loina rei natraba maga egase hoi ai mangonda ai wari sit nana dili thokte magi sigi nature sida buli thok amadi ayo lamba su yari bani maduinu pido nanga masu berani angang ama kok adopt toraga yaba sida chayet na bathaba ngasai su phire pado tamnai manak chatla lerami suru da sat on silaklaga kay yuizano. Suru arrive nate. Ngasi mana ukiba thawdok to yang na lawba ngamlamde. Aduna masu makok ta karigumba amadi khankrabani. Maram tu bukhang lagadi ay nang ginakta laaga wari khanagis wa khalamoi. Icham nara natraga kay matangi no ikhangde. Tasay na surrogate mother se mani khanglam labadi ay phiri pada angang pami na ningay tawramoy.
ꯑꯩ ꯌꯥꯝ ꯄꯪꯍꯧꯔꯦ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯥꯒꯤ ꯆꯤꯝꯕꯥꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯣ ꯆꯍꯤ ꯑꯃꯅꯤ ꯈꯛ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯆꯍꯤ 2-3 ꯂꯩꯃꯤꯟꯅꯔꯛꯄꯗꯨꯗ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯍꯥꯏꯕꯁꯦ ꯌꯥꯒꯗꯕ꯭ꯔꯕ ꯅꯨꯡꯁꯤꯗꯕꯅ ꯅꯠꯇ꯭ꯔꯣ ꯃꯣꯏꯅꯤ ꯀꯥꯏꯅꯈꯤꯕꯗꯣ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯀꯅꯥꯝ ꯊꯥꯖꯗꯦ ꯑꯩ ꯑꯝꯇ ꯊꯥꯖꯗꯦ ꯑꯩ ꯏꯁꯥꯈꯛ ꯅꯠꯇꯅ ꯑꯩꯅ ꯀꯅꯥꯝꯇ ꯊꯥꯖꯗꯦ ꯃꯣꯏꯅꯤ ꯀꯥꯏꯅꯈꯤꯕꯒꯤ ꯃꯔꯝꯗ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯄꯥꯝꯗꯕ ꯈꯛꯀꯤ ꯃꯔꯝ ꯅꯠꯇ꯭ꯔꯤ ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯔꯤꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯊꯃꯣꯏꯗ ꯀꯥꯔꯒ ꯍꯤꯡꯉꯤꯕꯁꯦ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯗꯕ꯭ꯔꯥ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯅꯨꯄꯤꯗꯣ ꯈꯪꯃꯨꯠ ꯃꯨꯠꯊꯠꯈꯤꯕꯗ ꯑꯩ ꯅꯤꯡꯕ ꯊꯨꯡꯉꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦꯅ ꯋꯥꯔꯤꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯉꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯁꯤꯟꯗꯣꯛꯀꯦꯁꯨ ꯃꯇꯝ ꯊꯦꯡꯂꯒ ꯂꯩꯔꯝꯃꯕꯅꯤꯅ ꯑꯩꯁꯨ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯌꯥꯜꯂꯦ ꯅꯣꯡꯊꯥꯡ ꯈꯪꯅꯤꯡꯅ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯅꯕ ꯃꯔꯝ ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯁꯤꯝꯄꯦꯊꯤ ꯇꯥꯅꯕ ꯄ꯭ꯂꯥꯟ ꯇꯥꯝꯅꯥ ꯌꯨꯝꯗ ꯄꯨꯁꯤꯜꯂꯅꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕꯗ ꯈꯧꯗꯣꯛ ꯆꯥꯗꯧꯕ ꯃꯥꯕꯨ ꯄꯨꯁꯤꯟꯕꯗꯤ ꯑꯩꯕꯨ ꯍꯦꯟꯅ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯏꯃꯥꯅ ꯅꯨꯄꯤꯗꯣ ꯍꯥꯟꯅꯗꯤ ꯍꯧꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯏꯅꯍꯟꯕ ꯉꯝꯈꯤꯕꯅꯤ ꯋꯥꯔꯤꯁꯦ ꯈꯪꯉꯛꯄꯗ ꯃꯤꯁꯛꯁꯦ ꯇꯥꯝꯅꯥꯅꯤ ꯈꯪꯉꯛꯄꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯔꯣꯏ ꯑꯩꯗꯤ ꯈꯪꯖꯗꯕ ꯁꯥꯔꯒ ꯀꯨꯝꯍꯩ ꯌꯥꯎꯁꯟꯕ ꯇꯥꯕꯅꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯁꯥꯟꯅꯕ ꯇꯥꯔꯦꯗꯅ ꯅꯪꯒꯤꯁꯤꯁꯨꯅꯦ ꯀꯤꯔꯕ ꯀꯣꯛ ꯌꯥꯝ ꯁꯥꯟꯅꯩꯀꯣ ꯑꯉꯥꯡ ꯑꯃ ꯀꯣꯛ ꯄꯣꯛꯊꯣꯛꯑꯒ ꯃꯈꯥ ꯇꯥꯕ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗ ꯑꯗꯨꯝ ꯆꯠꯊꯕ ꯌꯥꯕꯗꯣ ꯁꯤꯔꯣ ꯃꯥꯏꯊꯣꯡ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯗꯣꯔꯛꯏ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯏꯆꯥꯃꯨꯛ ꯄꯣꯛꯇꯅ ꯃꯇꯝꯃꯨꯛ ꯃꯥꯡꯍꯟꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯊꯥ 9-10ꯁꯦ ꯑꯩ ꯇꯛ ꯁꯤꯆꯨꯋꯦꯁꯟꯗꯨꯅꯤ ꯂꯩꯗꯣꯏꯁꯦ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯗ ꯊꯤꯡꯉꯛꯑꯅꯤ ꯑꯗꯩ ꯃꯩꯅꯤꯡ ꯀꯨꯟꯕꯗ ꯊꯥ ꯈꯔꯃꯨꯛ ꯑꯗꯩ ꯐꯤꯒꯔ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯃꯅꯤ ꯔꯨꯇꯤꯟ ꯑꯃꯨꯛ ꯅꯧꯅ ꯃꯇꯝ ꯀꯌꯥꯅꯣ ꯆꯪꯗꯣꯏꯁꯦ ꯑꯩꯒꯤ ꯅꯨꯄꯥꯃꯛꯅꯦ ꯏꯃꯥꯃꯛꯅꯦ ꯑꯩꯅ ꯏꯆꯥꯗ ꯃꯕꯨꯛ ꯄꯤꯊꯛꯑꯣꯏꯒꯦꯁꯨ ꯌꯥꯔꯣꯏ ꯃꯃꯥꯒꯤ ꯁꯪꯒꯣꯝꯗ ꯃꯆꯥ ꯐꯩ ꯑꯗꯨ ꯑꯗꯥ ꯁꯝꯊꯤꯡ ꯃꯤꯅ ꯑꯃꯨꯛꯇꯪ ꯏꯆꯥ ꯃꯤꯔꯣꯟꯖꯒꯦꯅ ꯂꯥꯏ ꯀꯣꯇꯤ 10-11 ꯅꯤꯡꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯋꯥꯈꯜꯁꯤꯃꯁꯨ ꯁꯤꯔꯣ ꯃꯥꯏꯊꯣꯡ ꯈꯛꯇꯪ ꯍꯟꯖꯤꯜꯂꯒ ꯌꯥꯔꯦ ꯅꯪꯕꯨꯁꯨ ꯑꯦꯗꯚꯥꯏꯁ ꯌꯥꯝ ꯄꯤꯔꯛꯑꯅꯨ ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯛꯑꯣ ꯅꯦꯒꯦꯇꯤꯚ ꯑꯩ ꯄꯥꯝꯗꯦ ꯐꯔꯦꯅꯦ ꯑꯗꯣ ꯐꯒꯗ꯭ꯔꯅ ꯇꯧꯔꯒ ꯑꯗꯨꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯕ ꯁꯣꯏꯗꯕꯅꯤꯀꯣ ꯅꯪꯒꯤ ꯋꯥ ꯄꯤꯔꯒꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯀꯣꯛ ꯁꯥꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯣꯏꯗ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯔꯣꯏꯗ꯭ꯔꯕ ꯂꯦꯞꯀꯅꯤꯗ ꯄꯥꯡꯒꯅꯤꯗ ꯑꯩꯗꯤ ꯅꯪꯒꯤ ꯂꯦꯞꯇꯅ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯂꯦꯞꯄꯨꯗ꯭ꯔꯣ ꯅꯣꯛꯈꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯈꯤ ꯋꯥꯔꯤ ꯁꯣꯝꯗꯅ ꯐꯤꯔꯦꯞꯄ ꯃꯊꯥ ꯁꯥꯖꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯃꯤ ꯀꯪꯂꯥꯁꯥ ꯐꯤꯜꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯑꯣꯐꯤꯁꯇꯨꯗ ꯍꯥꯞꯄ ꯃꯥꯒꯤ ꯀꯦꯕꯤꯟꯗꯨꯗ ꯐꯝꯂꯝꯃꯤ ꯑꯦꯅꯤ ꯃꯥꯅ ꯄꯨꯊꯣꯛꯀꯗꯕ ꯐꯤꯜꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯈꯟꯕ ꯐꯤꯜꯗꯨꯗ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯊꯨꯡꯐꯝ ꯑꯣꯐꯤꯁ ꯑꯃ ꯂꯩꯇꯕꯒꯤ ꯑꯣꯐꯤꯁꯁꯦ ꯃꯥꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕꯅꯤ ꯃꯈꯥꯗꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃ ꯆꯥꯎꯅ ꯍꯥꯞꯂꯤꯕꯅꯤ ꯃꯥ ꯇꯥꯝꯅꯥꯁꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯄꯥꯝꯕ ꯋꯥꯠꯂꯝꯃꯤ ꯇꯥꯝꯅꯥꯅ ꯄꯥꯝꯖꯗꯕꯒꯤ ꯃꯔꯝꯁꯨ ꯃꯥꯅ ꯈꯪꯉꯤ ꯌꯥꯅꯤꯡꯗꯕꯗꯨꯃꯛ ꯇꯧꯕꯁꯨ ꯃꯥꯅ ꯍꯦꯛ ꯄꯥꯝꯗꯦ ꯃꯥ ꯃꯊꯥ ꯈꯤꯇꯪ ꯁꯥꯏ ꯌꯨꯝꯒꯤ ꯃꯃꯥꯅ ꯃꯔꯣꯜ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯟꯕꯗ ꯃꯥꯅ ꯈꯪꯗꯕ ꯆꯤꯡꯅꯕ ꯁꯥꯏꯠ ꯑꯃꯁꯨ ꯂꯩꯔꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯁꯥꯏꯠ ꯑꯃ ꯁꯤꯡꯗꯧꯏ ꯁꯤꯡꯂꯕ ꯃꯉꯣꯟꯗ ꯈꯪꯍꯟꯗꯗꯨꯅ ꯂꯣꯠꯂꯤꯕ ꯀꯤꯗꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯁꯨꯝꯕ ꯇꯧꯕ ꯉꯝꯃꯛꯂꯕ ꯃꯥꯅ ꯃꯀꯣꯛ ꯁꯥꯟꯅꯔꯛꯂꯕꯗꯤ ꯀꯅꯥꯗ ꯗꯁꯥ ꯇꯥꯗꯧꯔꯤꯕ ꯍꯥꯏꯅꯁꯨ ꯈꯤꯇꯪꯗꯤ ꯋꯥꯈꯜ ꯅꯨꯡꯅꯥꯡꯕ ꯄꯣꯛꯏ ꯌꯨꯝꯗ ꯇꯥꯝꯅꯥꯁꯤ ꯄꯨꯁꯤꯟꯕ ꯁꯨꯛꯌꯥꯃꯛ ꯌꯥꯔꯣꯏꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯥꯛꯂꯦ ꯃꯥꯗꯤ ꯐꯣꯡ ꯐꯣꯡꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯝꯅꯥꯅ ꯀꯤꯖꯕꯗꯨꯁꯨ ꯃꯥ ꯎꯕꯗ ꯃꯥꯒꯤꯗꯃꯛ ꯑꯃꯨꯛꯁꯨ ꯈꯟꯊꯖꯩ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯔꯝꯗꯥꯏ ꯑꯔꯥꯏꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯈꯪꯅ ꯃꯥ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯈꯣꯡ ꯀꯥꯟꯁꯤꯟꯕ ꯍꯧꯔꯦ ꯃꯅꯤꯡꯗꯤ ꯍꯜꯂꯔꯣꯏ ꯑꯗꯨꯕꯨ ꯈꯔꯗꯤ ꯂꯨꯗꯧꯔꯤ
Firepa wakhala malaktuna thoida call prabab tawsile. Hello, Thoi, nang hospital da lebra. Aw, leye. Kay hage. Jamna gi duty loigrabo. Pung mari da loidoine. Khara watkhini. Sip khara sangmane mi kona dabai. Oh, fare. Mangak tang leram khwayo ai lake. Nanga swarim sana ga dawleba. Nang si yauraga arubo am khanase. Hoi lao. Ai siyum da handore nga ngairamage. Haiduna phone do thoina thamkre. Somda su phirepa thun hangolai. Yaliba kotu satni shilaga thorakle hospital om da lagle. Gari parking toramnaga makhong na gam hospital manung na changak paga thanglamba khong thang chap lepki wakhalama lakpagum khalai. Karigi aina mabu koi lot lolhan gadoriba. Mana lotningi haina aina magi lot som thi doriba karigi. Ainu pani. Ainu ngamna bo hotnage khankrena. Madi aina lotna slow kiba Lonabi natina. Kedoriba. Tong mai dagi khangai khangzil oina hangak paduda Phirepa maklak kitang nikloi ikhang khangmana. Fat on thoklubada tamna oirami. Makhwang metlaga pisum sukchilap tawna. Nang namok rai satluiba duty matam suloidri hai. Maram leidana chatluini. Thoina wari arubam sasi na haire. Aingonda nang haire na hai. Kay wari no kyam loge. Irepa nga ngamoy daba waga thoklabra. Aidi pakhat mandana washroom asinga thingam jachangba. Phirepa tamnagi humangni inap napsil mamai thongduda pukning hun haifet yenglamlaga iyang hai. Aruba warim sa sa haidraga bo aina nang thawai na ngairamgadrane. Tamna ipai horambada khradi farakle. Adudi nangi se tawsineira. Ngasai de wana khai ngai se namthak oire. Arimbada humang kangkhalaga namthak tobiramlaba. Phatmani nangso phagi dongna. Namthak oire so aphaba maram amagi kaisu kaidena adu taragade. Tamna kitang sawi nungsa marak chatlubagi olang on saungnabaga Phirepa magi wangang dumakni mangonda loina hektaina ninglei. Madi aruba wam hairakpaduda lanjaw ama soidabra kirubani. Humangs ita khai phaija yengapa meeting duda Phirepa hanna yengsinada pocket tagi karino kayung homdana thiri. Phangla male satlaw thoraklaga tamnagi laibakta doklawna thamboi namboi tawi. Tamna su ikhang khangboi tawna maning de longi tawpaduda Phirepa masado phingphingna tokhiba tare khan taw khangduda phaboi lakpoi tawki. Tamna su Phirepa magi go to gi color ngaksamduda thabak waida makhut ani changduna khangyan yali. Khayak naba kalenda kalen manba kalen yaujiba kalen sangakpagi nungsalakta marabhumi da sitpa asaba nungsitlakta leibaga chap manaraba sakraba kanduda mamit choinada maisa amata phaunada yengnei mikup kharandi yengaklabada nungsiba phumba mitingna phongna changdabagum mausa na piba maisa sing yak yak pakka thekpa nungsa marakta leire online lapta lepagum laptakna security amana staff parking lomda Seran Duran 1000 kiba car amada khanglaw lawi. Hey, kaidano thozilido. Khonjel dana mamit pangna bangla namada tawramba anima ikhang khangna phokphu hogolei. Phirepa su tamna bo thadorakle. Tamna su khara chathoklang lepi. Phirepa musurumalna tamna gi makutta satpiraga. Humangak tangaire namaidu daitho. Nungsa su yam sai. Sorry ba nungsa maraksada satin su yaude. Kucha chatpado maisa gamta phawdra. Maisa maraksada lepiba ainabo karamna maisa amu phawdoriba.